ꯑꯣ ꯁꯤꯒꯤꯁꯤꯅꯦꯕ ꯃꯄꯪ ꯃꯌꯥꯝꯁꯦ ꯃꯍꯤꯗꯨꯗꯒꯤꯀꯣ ꯊꯣꯛꯂꯛꯏꯅꯦꯕ ꯁꯅꯥꯏ ꯇꯥꯏꯞ ꯇꯧꯋꯤ ꯁꯪꯒꯣꯝ ꯁꯅꯥꯏ ꯇꯥꯏꯞ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯐꯨ ꯑꯣꯏꯅ ꯑꯃ ꯂꯩ ꯅꯨꯡ ꯍꯋꯥꯏꯒꯤ ꯁꯣꯏ ꯃꯤꯜꯛ ꯅꯨꯡ ꯍꯋꯥꯏꯗ ꯁꯨꯡꯕ ꯁꯣꯏ ꯃꯤꯜꯛꯀꯣ ꯁꯪꯒꯣꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯊꯍꯜꯂꯀꯥꯟꯗ ꯃꯗꯨꯗꯒꯤ ꯅꯪꯁꯤꯜꯂꯛꯑꯒ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯟ ꯀꯔꯠ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯃꯥꯏꯁꯦ ꯍꯋꯥꯏꯗꯒꯤ ꯁꯦꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯄꯅꯤꯔꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯦ ꯆꯥꯏꯅꯥꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯠ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯑꯦ ꯁꯥꯐꯝ ꯂꯩꯔꯦ ꯀꯃꯥꯏꯅ ꯁꯥꯒꯦꯗꯣ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯤ ꯂꯦꯠꯁ ꯒꯣ ꯆꯥꯝꯊꯣꯛꯑꯦꯀꯣ ꯅꯨꯡ ꯍꯋꯥꯏꯁꯦ ꯑꯍꯨꯝ ꯃꯔꯤꯔꯛ ꯆꯥꯝꯗꯣꯏꯅꯤ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯆꯥꯝꯗꯣꯏꯅꯦꯕ ꯑꯊꯧꯕꯁꯦ ꯃꯥꯁꯇꯔ ꯆꯦꯠ ꯅꯠꯇꯕꯤ ꯃꯦꯆꯤꯟꯅ ꯁꯤ ꯂꯩꯔꯦꯀꯣ ꯏꯪꯊꯗꯣꯏꯅꯤ ꯍꯥꯏꯔꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯝꯇꯪ ꯌꯦꯡꯊꯔꯁꯤ ꯍꯤꯇꯔ ꯌꯥꯎꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯣ ꯁꯣꯝꯒꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯊꯣꯛꯂꯛꯇꯦꯕ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯡꯗꯣꯛ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯁꯪꯒꯣꯝꯗꯣ ꯁꯣꯝꯅꯥꯀꯥꯟꯗ ꯁꯣꯝꯅꯥꯀꯥꯟ ꯇꯥꯔꯛꯑꯅꯤꯕꯀꯣ ꯁꯪꯒꯣꯝꯗ ꯁꯣꯝ ꯇꯥꯔꯛꯑꯅꯤ ꯍꯋꯥꯏꯗ ꯁꯣꯝ ꯅꯥꯀꯟ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯑꯅꯦꯝꯕꯁꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯣ ꯍꯋꯥꯏ ꯁꯤꯁꯦ ꯁꯤ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯐꯁꯇꯣꯛꯀꯤ ꯑꯣꯏꯅ ꯂꯥꯏꯐꯁꯇꯣꯛꯀꯤ ꯑꯣꯏꯅ ꯄꯤꯕ ꯍꯥꯏꯗꯤ ꯑꯣꯛꯀꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯆꯥꯅꯕ ꯁꯨꯃꯥꯏꯅ ꯄꯥꯟꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯗꯗꯣꯏꯅꯤ ꯇꯣꯐꯨ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯄꯨꯡ 3 ꯍꯦꯟꯅ ꯆꯪꯉꯦ ꯍꯥꯏ ꯑꯗꯨꯅ ꯍꯧꯕꯗꯩ ꯂꯣꯏꯕꯐꯥꯎ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯄꯨꯡ 3 ꯉꯥꯏꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯃꯦꯆꯤꯟꯁꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯁꯤ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏ ꯀꯥꯎꯗꯒꯤ ꯑꯣꯏꯅ ꯄꯤꯊꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯒ꯭ꯔꯥꯏꯟꯗꯔ ꯃꯆꯥ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯗꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯅ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯁꯤꯖꯤꯟꯅꯗꯅ ꯑꯗꯨꯗꯣ ꯁꯤꯖꯤꯟꯅꯖꯔꯣꯅ ꯇꯧꯔꯒ ꯄꯤꯔꯛꯄꯅꯦ ꯄꯤꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯃꯦꯆꯤꯟ ꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯦ ꯃꯐꯝꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛꯀꯨꯝꯕ ꯑꯣꯏꯅ ꯄꯤꯖꯩ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯃꯍꯤꯒꯤ ꯁꯔꯨꯛꯁꯤꯗꯤ ꯂꯧꯊꯣꯛꯇꯅ ꯑꯗꯣ ꯂꯨꯁꯤꯌꯁ ꯁꯣꯏ ꯍꯥꯏꯀꯣ ꯂꯨꯁꯤꯌꯁ ꯁꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯄꯤꯀꯜ ꯄꯤꯡ ꯆꯤꯂꯤ ꯁꯤꯁꯦ MRP 160 ꯑꯣꯏꯕꯀꯣ ꯇꯦꯛ ꯑꯣꯟ 22/8/2024 ꯂꯨꯁꯤꯌꯁ ꯁꯣꯏ ꯍꯥꯎꯕꯝ ꯃꯔꯛ ꯉꯥꯉꯣꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ 795001 ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯒ ꯄꯣꯔꯛꯀ ꯄꯤꯀꯜ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯁꯨ 160 ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯒꯥꯔꯂꯤꯛ ꯍꯋꯥꯏꯖꯥꯔ ꯄꯤꯀꯜ ꯒꯥꯔꯂꯤꯛ ꯐ꯭ꯂꯦꯚꯔ ꯑꯣꯏꯕꯅꯤ ꯁꯤꯅ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ 130 ꯑꯣꯏꯕꯁꯤꯅ ꯁꯣꯝ ꯅꯥꯀꯟꯒꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯅ ꯆꯤꯀꯟ ꯍꯋꯥꯏꯖꯥꯔ ꯄꯤꯀꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯤꯅ ꯑꯃꯨꯛ 150ꯅꯤ ꯃꯃꯜꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯗꯒꯤ ꯅꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦꯕ ꯅꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯦ ꯅꯞꯄꯗ ꯍꯧꯖꯤꯛ ꯑꯦꯛꯁꯄꯥꯔꯠ ꯇꯥꯗꯧꯔꯦ ꯇꯧꯔꯤ ꯈꯤꯇꯪ ꯄꯩꯕ ꯈꯣꯠꯄ ꯌꯥꯎꯔꯝ ꯇꯥꯔꯒꯁꯨ ꯃꯗꯨ ꯀꯝꯄꯅꯤꯒꯤ ꯅꯠꯇꯦ ꯑꯣꯖꯥ ꯙꯤꯔꯖꯀꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯀꯝꯄꯅꯤꯒꯤ ꯄꯩꯔꯝꯃꯔꯣꯏꯗ ꯁꯤ ꯑꯣꯏꯔꯗꯤ ꯅꯦꯛꯁ ꯑꯃꯨꯛ ꯇꯧꯔꯁꯦ ꯁꯪꯒꯣꯝꯁꯤꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯛꯄꯤꯒꯦ ꯈꯣꯡꯒꯣꯜꯗꯣ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯑꯣ ꯁꯤ ꯑꯃꯨꯛ ꯁꯧꯍꯟꯗꯣꯔꯦ ꯁꯧꯍꯟꯕꯁꯤꯅ ꯑꯃꯨꯛ ꯃꯤꯅꯤꯠ 30 ꯆꯪꯉꯅꯤ ꯈꯤꯇꯪ ꯁꯧꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤ ꯊꯣꯛꯇꯣꯏꯅꯤ ꯔꯥꯖꯅꯤ ꯀꯩ
Oh, umanam hate ba? Ita, mayam English ta hina unan daily pa hina ibuni. Si hapsan deni nung hawai gi manam hala ba. Tofu je adum kino ancient Chinese from dagi amba originate tawre ko. Adai akoin sum taja da mai fake oin sum taja da kino je so boil tawr beans ai ta ne si je ma slurry oina make sum thamba je si da soi dana ka magi sea salt and pure oida sea salt je sum mix tawr da ai ta ne calcium gum ba magnesium mu yaram dagi ma da mai tawr oirak pane ka sum da fake oina tai ko. Do masi sa bai kana buzi kan. Kana je mostly maje lactose am ta yaudre na ko ada lactose intolerant oi ba kangu jing dum chao ja ya dai di angang jam pam chai ko dai di diabetic oi ba diabetic patient kai no dum chao dum ya re dai to ko dum pregnant women gum bo dum ke su kai de ko sa bai di so mai to dai ta Ai ma kai kai kana game nutrition mai components sing kai kai yawi. nutritional je maje protein no de am oi ne ko ada maje gym gum ba chat pa kangu je sina mai je protein gi substitute oina to zo dum sina yu ko mar ba ada di mai khoi na provide to ba soy milk je si dum ya ma dum moda to bi re si dum ke no ji sangom ji gi alternative oina sina ju ko skai de lactose ge yaw dam na hena ke no cholesterol ju ne me yaw de na ko ada sina ya ba ke no sina saya kena steam the ball tu. You okay itu. Magnesium chloride ni ba? Magnesium chloride kai. Magnesium chloride. Magnesium chloride na tara. Sisi na mai tentang ni. Formulation tu anu dah. Hoi. Asyik ni. Samsan han bagi. Samsan anu. Si magnesium chloride jadi kesim tu dah ni sisi. Hakchang ni kan ni ba. Magnesium chloride kisah pun tu. Si kita aku yang baik mau nak tahu kita kan ni Hakchang tu. Thum tu di. Kau jangan kamu sosu tu pun dia. Panai wa sang. Kan ni. Manam jete su ta manam la ko. Sai manam ma kui ni nu hawai manam andu yaw tre. Ta wa. Yang bini ko ni hat. Ha. Tesu ta jawab tu yang bini ko mana tu. Mana. Kan? Ha. Saji magnesium chloride tak salah. Juga pasal pipe ni. Mayam se phamjalak pa hore ko. Memi sung par sadu badagi pham ba hore. Tam ot khai gani. Me manga de tara cham ni. Adana phamda ge. Oh sigi sine ba. Upang mem. Magi de dagi ko tulai ni. Kena tahu tak? Si press ang tubira. Press tahu ni. Ada lagi. Ini sama contoh itu ni. Sono mahirap si Thaga. Ano mahirap si Thaga niya? Gado sing view. Manam jen kecil. Tangan manam guna maga.
넘어가면 또. Padahal peka pun dia kan. Siapa tadi? Membau tu kan? Medyo pakorek. Sige 지금 sanaba kung kami siyang pamahal na soy milk ka, hindi ko Oh, soy milk ka. Tofu. tofu kasi. Hakchang doon yung protein yung yaobana yung kanaraba niya ko. Yung menu niya sim sinabi. Udah pesto niya dah, mau susah lagi. Ready हो रहे हैं Hello, tao rồi. Anh chị, cái kia. 한번 쳐봐. Anh chị, 팔아 까 thế mà này, anh không được, nó chịu đâu thôi. tofu kay siyempre sinag-adi lagi tongana sabo kay ingredient yung malagi siyempre kano adum salad dry ko alagi ay hindi rin saya bro hindi saya jadi fry taro yan ba sana kano taro kan aduga noodles ko may papa noodles ko mo ha adun sana boy adi mo yan sabo adun mo sabo kan wo si mahal su challe oh mahal ka jang da pa ta ramen gumba semo ko pero I think na kaya apa lang yun sanay din siguro ang puno mo semi mesin jelay mesin lay tunay dito wow mesin lay meka sapara samok ko wala jadi kalau kena restoran, sandre ini sih. Này để tôi ngồi này để chỉ cả nó thôi à con chân gì phải thế phải nó gạo là đúng gì này nó hình đấy mai qua tới cần điện dùng dầu này cái kính
ꯁꯤꯁꯦ ꯑꯃꯨꯛ ꯈꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯀꯥꯏꯒꯜꯂꯦꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄ 그쪽을 위하고 지금 가스 못 깎대. 베이킹 실 되는 아, 베이킹 실 되고. 아, 못 타고. 지금 hawai cái gì vậy 나오는 đây mình cái nào cũng đi Actually, kung chay taza ni din. à những cái này đây là hậu ấy 프리스타일 xong 나오는 sao mấy cũng chỉ ra hay là cái rang cũng bảo Diabetes kaya laiba hanjing. Adagi sanga chaza daba hanjing mo yan. recommend thôi Comment thôi. hào Hakchang nó xem kanaraba một chút nữa mẹ hào cái thế nào phải Hakchang được cái này tạo thành sự beking 실 tập đấy 후보야 지금 beking 실 tập với mấy đầu tiên này xin này phải gì tofu ấy Hakchang làm cái này nào si 500 gram thì क्या होती है क्या पीते हैं cái 150 rồi 150 gram सामने xem với process से छोड़ ले मैं हम तब lấy dưới đây mình sẽ cái tofu gì có made from soybean này made in Manipur Lucia soy season đó 150 rupees ai đi khang dưới đây mà mình sẽ đang try tàu giờ để thăm họ đi học ấy sang công này để tàu ấy có nó mình số Hakchang cái điểm cái này là cái lactose intolerant này thì sang công sao bây giờ sao tụm đâu có tàu bằng bông em đó mình sushi thì tụm tofu thì tụm sao vậy 거기 500 gram이고 지금 가이나 150 거래 지나 IPO 바와기 지나 바와기 지나 뭐 apa IPO Sila hapira. मैम सिकी tofu 500 gram से याव nutritional information का यंग से calories तो 144 याव है protein दा 7.3 gram की protein याव है यमदा अदुगा carbohydrate ना 2.78 gram याव है fiber 2 gram याव है fat 0.26 gram याव है मैम काने हेटार को जिम जत्पा सिनाव सिंगल से काने अदुगा Hakchang की protein की supplement तो कहता है काने बस हाउदों माले सी jadi jadi namanya kau ini tahu saja Ya sendang tu kau yang sih. Pani sawi mu si wen jam pare. Sangkum saya dah Ini sangkum saya yang tu kanggu dagi sanga jam tu pure base kanggu di tofu si recommend tor. ꯁꯅꯥꯒꯤ ꯇꯥꯏꯞꯇ ꯇꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯇꯥꯎꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯅꯧꯕꯗꯣ ꯑꯗꯩꯗꯨꯗ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯁꯧꯍꯜꯂ ꯊꯝꯃꯦꯗꯅ ꯑꯗꯨꯒ ꯃꯆꯨꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯪꯒꯣꯝꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯆꯨꯝꯗ ꯊꯝꯃꯀꯥꯟꯗ ꯁꯅꯥꯒꯤ ꯈꯨꯡꯉꯧ ꯑꯩꯈꯣꯏꯒꯤ ꯈꯨꯊꯣꯡ ꯍꯥꯏꯖꯔꯦ ꯏꯁꯥ ꯑꯍꯩꯕꯗꯣ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯁꯪꯒꯣꯝꯗꯣ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯅꯤꯕ ꯃꯍꯥꯎꯁꯨ ꯁꯅꯥꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯦꯜꯂꯅꯤꯕ ꯑꯇꯩ ꯕꯣꯔꯥꯒꯨꯝꯕ ꯍꯧꯕ ꯈꯣꯠꯄ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯥꯏ
ꯕꯣꯔꯥ ꯍꯧꯕꯁꯨ ꯌꯥꯏꯕ ꯕꯣꯔꯥꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯣꯔꯥ ꯀꯩꯀꯩ ꯇꯣꯠꯄꯗꯣ ꯇꯣꯠꯂꯒ ꯑꯂꯨꯗꯧꯅ ꯂꯨꯞꯄꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯀꯥꯡꯍꯧꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯀꯨꯞꯅ ꯇꯧꯔꯀꯥꯟꯗ ꯃꯆꯜ ꯀꯩꯀꯩ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯉꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯀꯣꯂꯤ ꯃꯇꯝꯗꯅ ꯕ꯭ꯔꯣꯀꯣꯂꯤꯒꯨꯝꯕꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂ ꯑꯗꯨꯝ ꯉꯧꯔꯒ ꯆꯥ ꯌꯥꯏꯕ ꯀꯩꯝ ꯀꯥꯏꯗꯦ ꯐ꯭ꯔꯥꯏ ꯑꯗꯨꯝ ꯇꯧꯕꯗꯣ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤꯔꯦꯗꯅ ꯀꯩꯀꯩ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯐꯖꯅ ꯐ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯍꯦꯟꯖꯥꯡ ꯀꯩꯀꯩ ꯂꯩꯗꯅ ꯑꯗ ꯍꯥꯞꯄ ꯆꯥꯔꯁꯨ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯏꯆꯝ ꯆꯝ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯗꯜꯁꯀꯨꯝꯕꯗꯁꯨ ꯂꯩꯗꯅꯀꯣ ꯃꯣꯏ ꯀꯣꯔꯤꯌꯥꯒꯤꯅꯤꯅ ꯔꯥꯃꯦꯟꯒꯨꯝꯕꯗ ꯍꯥꯞꯄꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯧꯅꯩꯁꯦ ꯔꯦꯁꯇꯨꯔꯦꯟꯠꯒꯨꯝꯕꯅ ꯑꯩꯈꯣꯏꯗꯤ ꯂꯧꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯔꯥꯃꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯥꯞꯄꯒꯤ ꯇꯧꯕꯅꯦ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯣ ꯑꯗꯩ ꯑꯗꯨꯝ ꯆꯪꯉꯀꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯥꯏ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯆꯔꯅꯤꯕꯀꯣ ꯑꯗꯨꯗꯒꯤ ꯋꯦꯕꯁꯥꯏꯠꯁꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯋꯦꯕꯁꯥꯏꯠꯇꯩ ꯇꯧꯒꯦꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯇꯧꯕꯤꯔꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯦꯕ ꯅꯝꯕꯔꯗꯩ ꯇꯧꯔꯁꯨ ꯌꯥꯔꯦ ꯋꯥꯆꯦꯞꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯗꯤ ꯍꯥꯞꯆꯔꯛ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯂꯥꯛꯄꯤꯔꯒꯅꯦ ꯄꯤꯛꯑꯞ ꯇꯧꯕꯤꯕꯗꯣ ꯑꯗꯨꯀꯥꯟꯗꯅ ꯍꯦꯟꯅ ꯗꯤꯁꯀꯥꯎꯟꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯗ ꯌꯥꯅꯤ ꯃꯌꯥꯝ ꯂꯣꯀꯦꯁꯟ ꯇꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯤꯁꯨꯝꯊꯣꯡꯗꯩ ꯊꯧꯗꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯑꯩꯈꯣꯏ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯕꯗꯣ ꯁ꯭ꯇꯦꯆꯨ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯊꯧꯗꯕꯤꯔꯛꯑꯣ ꯊꯧꯗꯕꯤꯔꯛꯑꯒ ꯀꯗꯥꯏꯗ ꯆꯠꯀꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯣꯀꯦꯁꯟ ꯑꯣꯏꯅ ꯐꯖꯅ ꯇꯥꯛꯆꯒꯦ ꯃꯌꯥꯝꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕ ꯆꯠꯆꯕꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯄꯨꯔ ꯆꯠꯄꯤꯕꯅꯦ ꯄꯤꯁꯨꯝꯊꯣꯡꯗꯩ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕ ꯔꯣꯡ ꯁꯥꯏꯗꯇ ꯑꯗꯨꯝ ꯊꯧꯕꯤꯔꯛꯏꯀꯣ ꯑꯗꯨꯝ ꯊꯧꯖꯜꯂꯛꯑꯅꯤ ꯊꯧꯗꯣꯔꯦ ꯃꯪ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯤꯗꯀꯣ ꯃꯪꯁꯦ ꯁꯤꯒꯤ ꯃꯪꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯂꯩꯔꯒ ꯆꯪꯗꯣꯏꯅꯦꯕ ꯃꯪ ꯂꯩꯕꯅꯤ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗꯤ ꯌꯧꯗ꯭ꯔꯦꯀꯣ ꯑꯕꯣ ꯃꯔꯛ ꯑꯉꯣꯝ ꯂꯩꯀꯥꯏ ꯍꯧꯕꯝ ꯃꯔꯛ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗꯩ ꯆꯪꯉꯅꯤ ꯀꯌꯥꯝ ꯁꯥꯡꯅ ꯆꯪꯗꯣꯏꯅꯣꯗꯣ ꯈꯤꯇꯪ ꯆꯠꯂꯤ ꯑꯗꯨꯝ ꯒꯣꯂꯥꯏ ꯑꯃ ꯂꯩꯔꯛꯑꯅꯤ ꯒꯣꯂꯥꯏ ꯂꯩꯔꯛꯑꯅꯤꯀꯣ ꯂꯣꯀꯦꯁꯟ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯕ ꯂꯣꯀꯦꯁꯟꯗꯨꯗ ꯃꯌꯥꯝ ꯍꯥꯏꯖꯔꯛꯀꯦ ꯂꯥꯏ ꯍꯔꯥꯎꯐꯝ ꯁꯤꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯁꯣꯝꯒꯤꯁꯤꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯩꯔꯝꯒꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯍꯣꯜ ꯑꯃꯨꯛꯀ ꯂꯥꯏ ꯈꯨꯂꯦꯝꯕꯤ ꯏꯃꯥ ꯂꯥꯏ ꯈꯨꯂꯦꯝꯕꯤ ꯍꯧꯐꯝ ꯃꯔꯛ ꯃꯥꯡꯒꯣꯝ ꯂꯩꯀꯥꯏꯒꯤ ꯌꯧꯔꯦ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯄꯨꯡꯊꯣꯡ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯒ ꯁꯤꯒꯤ ꯆꯪꯐꯝꯁꯤꯗꯀꯣ ꯑꯍꯥꯟꯕ ꯊꯛꯆꯟꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯍꯥꯟꯕ ꯊꯛꯆꯟꯕ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯥꯏꯔꯦꯛꯁꯟ ꯇꯥꯛꯄꯒꯤꯁꯦ खितंग वाबने हाइतारे आई इसाना वोके ग्यान ताजदे दुना एक्सक्यूज तो बिरो दगा मफम से येंग बिरो दो मैन ओ जरा कु मखोंदगी हाइजलकपदा कोगी ओइ थंबगी अहानबा लेरक ओइदबा मुचने दुकान हम लइबनी हाइकु मखोंग अंगोम लेकाइगी हाइकु मखोंग लेरक दुगी ओइरोम थंबगी अहानबा लेरक अदुगा येलोमदम मफम गूगल मैप ता पिन तल हमजरम के लोकेशन देखो